Paksadem Uibamer Uibapau Karab that Dojari Awang Nongpok State Hungna Sat Kadaba Kareli Lam Thakre Sunning by Lightning Sat Pada Thing De Adobo Atopohun Badi Yaroi, the Minister Lamdamasi Democracy Sat Ba Laipak Ama Uibana Sunning by Lightning Sat Bada Athing Balade Adobo Atopo Lighting Sing Hundun Ngang Badi Yaroi had the Minister and Berena Pongdokre Wapamasingasi Taraga Daru Assam Rifles na sinba awang nongpok lamdam da lairiba state nipanda border Bharat Parik Kramagi makada XUV car taraga mathoida namit kunni chupna rally ama satgadalba rally ama kangla Western Gate mamangdagi lamthapagi thoromda mahangna phongdokhibani car rally lamthapagi thorom maduga mari laidana Chief Minister Nongthomba Berin hai kanagumba myoi amana lobo makuda paiduna sananingba mahongda sanabigano Miyamgi madagta luhaiba amalay lona paring pathap chumna asumba wail puthoka dawribani kadi mukhon amaga say na panungay taba layrabadi nakalani gi maragta khana chainaba ningai sangtainaba tawbigano lenga ki mari leina ba department sing satno wakat biyo maduda lenga masu matam chana paikhat payaba thabak thauram sing matam chana wena naba wana bagat loina lenga na wena naba ki tanja pibiyo Mahana makata na hai lamdam masigi say na state boundary District boundary semna bagi haujik phawba phirip amata lepa leitri state asigi sing amadi tamda leiriba singna hana leiramdiba atuda adumak leina da bhona biyo aduga khana chaina batawdana ikoi masel amata oina nungsi chan leina da bhona menase India se democracy ki wan thok leiba amadi secularism bo chena thajba lebak amani malem da maming leirba democracy satpa lebak asibo biyamna masak thi na wanana bhona gumje Miyoy amana saning ba religion chat pada athing ba kai blaite masada kanagumba miyoy amana thing na bhona basu yaroi masa gi se na tha jare ba lightning atu da chachasanu atubo religion amana amabu hondu na ngang ba hantani yeng bagi thong adudi tawroi da bane lamda masada thori ba thodok wathok sing legang da kum na ning thini yang silli miyam da yakai thin gai ba nungai roi da ba thabak sa tharak ba sing legang na logi matungi na chap jana cherak pi gane nakala marom da Ayaba yaudana khul maming tuan ba yaroi mari leina ba authority gi ayaba yaudana jiribam district kimang dalaiba miyos na khul maming nauna thon ba nadragana village amasung district boundary sing hongtok hongjin tawba yaroi ana district asigi deputy commissioner wairukpam malem ngan ba senglina order ama thok tuna khangan gre disna kudek pi duna ngasi thoki ba order adu da palli ba wafam di mari leina ba authority gi ayaba yaudana khul nadragana laikai ki maming on thok pa amasung Revenue village natragana district boundary hongtok hongjin tawba yaroi asigumba thabak thong sing asi sa thabana khunai asida sarakna ba thogan badana tan for masel gi maragda wakhal phawdong na ba wat padagi khuthong chadaba kya mai unhalak pa yai maramasina mari leina ba authority gi aba yaudna khul natragana legai gi mingnaw na thon ba natragana revenue village district boundary sing ta signboard thesin duna natragana atai hupaisin aduna ngangphai hongtok hongjin tawba yaroi Asugumba thabak sing asi Jeribam district superintendent of police na lusing duna revenue department Jeribam ko khusam na kum di yang sin baga loina na order singak na sat na ba thabak laukhana na ba supalle panbaya badi lamkhai gi sai na bana baram warga hoki ban met khani ki mamangda tabeng lok amade Jeribam ki khunja sing gi marakta ongkhana ba ki tawdok thoki ba lai ki bane Tamenglong district ki kedar gar gi khunja khara na Jeribam district ki manung chanba nongkhal khulda Tamenglong district haina thaba signboard sing Thasil lambadagi khunja sing gi marakda chawna ongkhat narakuna khothong na bagi thoktok thokiba laikhe sagang daba sing na halam khiba Saigullal Mesau gi imong manungda Chief Minister na ex gracia gi senpham khusinagre mamangtha Mars kun gamanga gi nabida pungnipan makhairom taba matamda khulai paiba sing na nongmai da kaptana halam khiba kosem na lowba 12 exam thariba Damdai Christian College ki mairoi Saigullal Mesau gi imong manungda ngasi Chief Minister NBR namha ki office secretariat ex gracia gi sanpam ko sinagre ex gracia gi sanpam adu khosin abagi thorong ga mari aina na Chief Minister na laiki dabagi imong manung de sarkar gi thabak ama pina na ba khanari hana thaja ba bikhe loina state government gi mekai dagi mihada si thizilhan na ba NIA da sinagre ana phangdoke panbaya abadi hauki ba April ani da Manipur Police Department gi mekai dagi Mairoi Saigullal Mesau gi misi ga mari laina na Gamnom Sapamaina Police Station ki FR case number 11 close 3
2023 asi NIA da sinaduna thikat hananaba warib lawba leire an serol thokhrabane biharasi lalhulub NRFM gi maikadagi drug kamari leidana hatpani hana phangdokpa leikrabani adubo biharasi kamari leidana sem kiba JSC amasung mahaka school taminaramba mahairoi sinadi NRFM na siriba maral adu yumpam yaude aduna biharasi NIA gumba independent investigating agency amada thikat hansi haina yamna kanna dabi tawkhibani lupa crore taruk hian bagi drug fare headquarter IGAR South ki makada Assam Rifles ki more battalion hangarang more 1 number 2 Gamnon bhang dangam khai lana posila khiba yamla drug sing phagat pangam kre hairi Assam Rifles ki zero lamana hairi badi ngarang more 1 number 2 Gamnon bhang da akana ba pau ama fangbada ki singnaba yumama police ki mihut sing amade BSF yawno question na thiba humba ki thabak chathaki maduda heroin powder gram sahum humbudara tare damasung WY tablet kg lesing taraga matoi samag marhutra humdoi phagat khe April nifanda GB mifam pang thokane Manipur lenga ke sinmi amasung pastor singda housing biriba DA amasung DR gi matangda kananaba Joint Administrative Council JSC of MTUK and MGO gi officer lagliba April nifanda general body mifam ama pang thokani hada council ajigi Secretary General na thokba Serola mana phangdoragle Serola dunahai Manipur lenga ke sinmi amasung pastor singda housing biriba DA amasung DR gi arerasi sada kungani pani aduga maromda central lenga ki employee singna sada kontraga ni fan phangduna challe loina kumjali singani kulumdoi gi January amadagi central lenga ki employee singda chada mari gi DA amasung DR amasung union cabinet na piragani ala law thokre Masidharaga di sada nifugani thogi sangda DA DR gi ahen basen pam phangkragani aduga Manipur sarkar gi karmachari sinmi pastor sing di sada kungani pan gi sangda DA amasung DR phangduna legadori masida sunatana adaya topa agenda kyamrum khana naidana bagi dhamakta bawwa da leiba JSC of MTUK amasung MGO gi office ta lakliba April 9 ge upung taraga mathoi taba matamda asoba Zaran body gi mifam ama pang thoklagani mifam adu da Maruan Association singi president amadi general secretary sing representative sing nasu lagtuna saruk yarana bakha bause lagle Manipur drone policy 2023 gazette notification thopaga chanaragani lawu singu ana laying amadi law and order gi thabakta drone sing sinnagadawri Manipur lenga ki cabinet mifam na thabakta on thoknana pa ayaba pikhraba Manipur drone policy 2023 athoba matamda state asida sanaba hawragani and secretary transport kodek piduna notification thokre April home the thokiba Manipur lenga ki secretariat transport department gi notification adugi matungina hairiba policy asi Manipur lenga na extraordinary gazette hek pongba namita gi thabak koina pang thokadori bani haire policy asi notification hek thokpa namita gi hawraga sahi manga phawba natragana anauba natragana revise tawraba policy ama laktre phawba state asida sanagane policy asi gi makhada lekapwa gi thabakta district administration amasung police gi thabakta drone si nagane lamdam asida law and order biam tinba mafam traffic mari lena thabak thoram logi wangwada popi thaba amasung logi wangwada u yantat na singba thabak thoram singda drone si nabagi wafam yawe lahu singu ba amasung horticulture gi pothok puthok bagi thabak tasu drone si nabagi thorang yauri mai marong sing assessment tawwa tilat hidak sing amasung harna sing baka pada drone sin hada bagi tabakta miang thamle masiga loina na uhai sing manaham masing amasung laina sing baka thil phawwa putok posin tawbada high capacity drone sin bagi thorang policy asida yaure spectrography amasung thermography technology sing hablwa drone sing sin natuna lamgam sing masak khangdok baga loina na mahausana ising pi bagi mawong ki khodong chaba phangdraba mafam sing khangdok pada saw na mateng pangare drone sing asi mechanical insect vector pollinator when sinhan ga dawri bani masi bausa gi when sinnaga dawri drone sing asi mechanical insect vector pollinator when sinnaga dawri masi mausa gi oiba amangata thogan ba thawong singna mai marong sida bangan takhan ba matamda assessment tawbada saw na mateng oigani homeguard person sing na welfare scheme gi kana ba sing launa na ba hona biyo homeguard person sing gi jaifana na ba hawdokhiba welfare scheme sing da yawdeba homeguard persons na April tha asigi manungda soidana yahuna na bahot na bihau aina word money for homeguard employees welfare association ki president Y Mangina appeal tawragle
Imphal East District ki Luang Changbam da leiba association ki temporary office da pangthokba laikidraba homeguard person ani homeguard ki phanga suba battalion ki person oramba laikidrabi ti hebabati amadi MPSak ani ki imong manungda welfare scheme ki benefiting yan thokpa ki thoromda wai mangi da makata na hai state asida leiriba homeguard person sing asi yegling kalakpa matamdagi ahuna person sing narakpa laikidaba amadi thabaktagi pothakiba matamda makhalamdagi kanaba fangtana lakhibani BJP ki lengak laklaba matung da minister N Biren gi miyak makada homeguard person sing welfare scheme amma hodoktuna person sing laikidaba amadi thabaktagi pothakiba matamda khudong chaba khara piba haure masigi manung san ngasigi laikidaba person ani gi ibong manungda welfare scheme ki benefit sing asi yen thokpani loina na harib scheme masida phawbada person chamanga yankhai rom yaure person lising amga satret rom di hojik phawba scheme masida yaudana leire Pedagyu College ski bus accident thokpada handyman jang nam hairoi taraga humdoi asoga banangre ngasayu pung tara minute konrom tabada ukrul da leiba Pedagyu College ki hairoi puba bus ama desigasi ki kharar pung da accident thokpada handyman jang nam hairoi taraga humdoi asoga banangre thawdogadu da asoga banangkhaba singadu kahena sokpa hairoi khara yawrabasu haujiki oina asiana ki paudi leitre ngasi thokiba accident adu brake fail oibadagi thokibani ana police dagi phangba pauna haire thawdogadu da asoga pananglaba mahiroi amadi handyman adu uhrunda leiba laisi pong Christian Hostel da first aid piduna laihengli gari adu ke handyman adu haksang gi phibam losilakpadagi Imphal gi hostel amada refer tawkhre Jenims Dental College ki student Pradesh athan gidre senior doctor sina khulai oina sinaba mali director Jawaharlal Nehru Institute of Medical Sciences Janimski Mairoi sinangase yupung mapanrom tabada Sidin Pradesh ama pangthoki haidun taromba adu hauzik Janimski director Professor Laisram Devena Pradesh adu haudringai mak oidan pung dipan makhairum tarakada phamba yaroi ana thingsilam badagi Pradesh adu sathakidre ngasi Janimski Dental College ke campus da ped junior resident lobagi matangda Khongjang Junction ki ana tawrom riba mahiroi singi representative ki maike dagi pawmi singda phongdorok bagi matungina Jenims ki wena ped junior resident lobagi sitma sing mari da hantarak liba asi yaring de mamang da lawram liba sitma sing taraga humdoi adu da tumak lawna na bahona biyo masi college asita dam riba mahiroi singi yamna lebak thibani loina mamang ki matamda ped junior resident law na da bagi mapandagi lawram bani adu sahi anirom kawrakitrapa matung anda kamu kau na basem sari ba asida sit masing taraga humdoi mak lawna na bahona biyo mamang da sit masing taraga humdoi lawram badu mari khakta da hantarak liba asi yaning de sit taraga humdoi asida gi masing hangat piu haning lingai charaga asida amok kaktarak basi mahiroi singya pen bagoite class 12 ki history ki lairak dagi mughal empire gi para lagthokre National Council of Educational Research and Training na form class 12 ki mahiroi sing tamgada history ki lairak dagi mughal empire ki para sing lag thokre NCERT na masigi makhada tamliba lairak sing revise tawbaka loina na mughal empire ki para lag thokraba lairak sing asi laibak sin bathungda tamgada bani hai class 12 ta tamnariba Theme of Indian History part 2 ki lairak dagi Kings and Chronicle the Mughal Court taraga daruk suba amasung taraga tarit chuba century hariba hiram asiga mari lainaba para sing lag thokre Masiga manaba mongda NCERT na hindi lairak dagi susairing amasong paragraph kara lagtholagani ana sapau asina magha tari hari NCERT ki matung ina hariba syllabus ki ahongba se kumja lising ani kulhumdoi kungamari ki academic session tagi sanaba hauga dori bane history amasong hindi textbook asiga loina na class 12 ki civics ki lairak su revise tauki lairak asida yawba American hegemony in world politics amasung di Cold War era haiba para ani asisu lairak asidagi lagthokre makhatana lakpa ahongbada rise of popular movement amasung era of one party dominance haiba para ani asisu class 12 ki lairak ta yawba India politics after independence haiba topic asidagi lagthokre class 10 amasung 11 ki lairak singda ahongba kyamarum laire democracy and diversity popular struggle and movement amasung Challenges of Democracy aiba parasing class 10 da tamnariba lairik te yawba Democratic Politics to daki lagthokre Central Islamic Land Class of Culture amasung Industrial Revolution hariba parasing class 11 da tamnariba themes in world history daki lagthokre
सिलेबस अहोंब लेरिबासी असुंबनी हरगना NCERT की सीनियर ऑफिसर अमना हाई अनोबा सिलेबस अमसुंग लाइरिक्सिंग असि चलिबा सही असदगी हौदुना तोंगान तोंगानबा स्कूलसिंग द तंबा होरगनी आसामदगी हुरा लकिबा JCB अमा कंबाइंड फोर्स ना न्यू लाइफ पैलेसदगी रिकवर तौखरे आसामदगी करबी अंगलोंगदगी हुरा लकिबा JCB एक्सकावेटर अमा गरांग सेनापति डिस्ट्रिक्ट की तुंगजोय पुलिस स्टेशन की SI S Dhari अमसोंग असम पुलिस की SI UB के संजीव सिंह ना लीड तौबा कंबाइंड टीम अमना तुंगजोय पुलिस स्टेशन के मनुंग चनबा न्यू लाइफ पैलेसदगी रिकवर तौखरे लुनर रिकवर तौखरबा JCB एक्सकावेटर अदु असम पुलिस दा खुसिनखरे JCB एक्सकावेटर असि असम की कार्बी अंगलोंग की वाटिजुदगी रामचंद्र चौहान अपोकबा दोठना चौहान कौबा अमगी मिंगदा लैबने इम्फाल एयरपोर्ट कुमजा लिसिंग अनि कुनगा मंगा फोबदा मफुंग फना अपग्रेड तौनना पंदम थमली जोइटी राडेटिया कुमजा लिसिंग अनि कुनगा मंगा की जनवरी फावदा इम्फाल की बिरटी केंद्रजित इंटरनेशनल एयरपोर्ट फुल फ्लाइजेट दा अपग्रेड तौबा लोइसना पंदम थमली अन सिविल एविएशन मिनिस्टर जोइटी राडेटिया M सेंडिया नगरांग फोंगदोखरे अवाफम से राज्य सभा की मेंबर MP महाराज लाइसेम बसना चौपन ग्राम पार्लियामेंट पुखलकबा स्टार क्वेश्चन अमद बिरटी केंद्रजित इंटरनेशनल एयरपोर्ट असी करम मतम मपुंग फाना इंटरनेशनल एयरपोर्ट ओइगदगी अमदी नमिदांगी मतमदा सांगनाइना दिल्ली टू इम्फाल फ्लाइट सर्विस लाइन बा याफ्रा हाइनांगी मधुकी पाखुम मोइना सिविल एविएशन मिनिस्टर जोइटी राडेटिया M सेंडियन हाई एयरपोर्ट अथॉरिटी ऑफ इंडिया दा कुमजा लिसिंगनी कुनगा मंगा फोबगी मनुंगदा इंटरनेशनल एयरपोर्ट अमदा लेफम थोकबा मसाक मतुम सिंग सेंगोत सगतुना सब चाबा इंटरनेशनल एयरपोर्ट अमा ओहननबगी पांदम थमले वांटेड लाउदोखरे सेलगी दमक मी फावा नमदुना सेल खाइबा मसोंग बम पोखायन बगी तबक संग सेनाबा मसाना मसाबा गोगी इंडिपेंडेंट आर्मी गोगी इंडिपेंडेंट ऑर्गेनाइजेशन की सेल्फ स्टाइन कमांडर इन चीफ थांगखोंगम आउकिप एलाइस डेविडसन एलाइस पारेंगकोम सहिनिफु अबुबा लेटखोसै आउकिप सोसानपुर डिस्ट्रिक्ट की मातिजांग कॉफीदगी मियोयासी की मथक्ता लुपा लिसिंग यांखै की सेल की मनागा कोनर वांटेड लाउथोखरे मार्क एफआईआर नंबर 40 क्लोज फॉर 2023 सुसानपो PS अंडर सेक्शन 506/365 IVC अमसोंग FIR नंबर 120 क्लोज 7 2022 सुसानपो PS अंडर सेक्शन 400/384/506/34 IVC अमसोंग सुसानपो डिस्ट्रिक्ट तोकबा अतै केस निपान का मरी लेना वांटेड असी लाउथोकी बने मागी लाइफम क्यों अकुपा मरोल पीब ngamba मियोइसिंग लुपा लिसिंग यांखै की सेल की मना असी पीगनी लोइना पाउ पिरप मियोइसिंग की ममिंग मथा लोलगा थमगने कनागमना मियोइसिंग की मरिक चुंबा पाउ खंगबा लेरबदी SP सुसानपो की नंबर 9599500899 एडिशनल SP ऑपरेशन सुसानपो की नंबर 873108795 अमसोंग OC सुसानपो PS की नंबर 7005613645 असिदा पाउ पीबीयु हाइरे अरुणाचल प्रदेश की मफम तरह माथोई चाइना मिंग थोंजनग्रे इंडिया की अंगखै मनुंग लेब लंबो चाइना क्लेम तौनब होनरपगी सरुका मोइना अरुणाचल प्रदेश की तोंगान तोंगानबा मफम तरह माथोइबो चाइना नौना ममिंग थोंजनग्रे अरुणाचल प्रदेश की चाइना नौना ममिंग थोनख्रब मफमसिंग अदुदि लिस्ट अमदि मैप अमा चाइना की मिनिस्ट्री ऑफ सिविल अफेयर्स न थादोरखरे बाइसिंग लेब मिनिस्ट्री असिना अरुणाचल प्रदेश दा मिंग थोंजिलकपगी थौंग असि हौखिबा कुमजा लिसिंग अनि तरागा तरेट अमदि लिसिंग अनि कुनगा मथोइदसु थोख्रबने कुमजा लिसिंग अनि तरागा तरेट अरुणाचल प्रदेश की मफम तरुक ता मिंग थोंजिलखि लोइना कुमजा लिसिंग अनि कुनगा मथोइगी डिसेंबर दा मफम तरागा मिंग थोलखि बने चाइना ना थासगी अनि दा थादोरक मैप अदुगी मतुगिना अरुणाचल प्रदेश की सरगसी चाइना की जंगलन रीजन ने मरी लेना डिपार्टमेंट से चाइना की सिविल अफेयर्स मिनिस्ट्री का कुमना खनरगा थोखिबनी हाइरे नौना मिंग थोंजनख्रब मफम तरागा मथोई अदुगी मनुंगदा सिंगदोन मंगा मी कुंगना ताबो खुंगंग अनि तंबाकी लमनी अमसुंग तुरेल अनि यावरे आरिबा मफम सिंग असि इंडिया की ngamkhai manungda mayek sengna leiribani mamang dasu चाइना असिगुंबा थोंग साथरखिबा अदुदा इंडिया की मिनिस्ट्री ऑफ एक्सटर्नल अफेयर्स की मैकैदगे मरिकसुंबा पाकुम अमदा पीखिदबनी अदुमको अरुणाचल प्रदेश असि इंडिया की ngamkhai manungda nakai sengna leiba lamne अरुणाचल प्रदेश दा सेमजन सजिनबा मिंग थोंजिनबा करिसु अहोंगबा फरकलोय आइरे अरुणाचल प्रदेश मफम के मरुम चाइना की
makoy gi paming sing thonjen khiba atugi mayuk ta Congress na ngasi kanna janing da phongdokre amasung punamagasi Prime Minister Narendra Modi ja jomblo na palebak aduda thadok tuna thamkiba amasung ngamkai aduda China na sathariba thabak thong sing matang da mana kari emata ngangdana tomina laisinba adugi phalne haigre weightlifter Sanjita Chanu dope test ta fail oibadagi sahi marigi sanabagi athingba thamkhre India ki weightlifter Sanjita Chanu haugiba lisingani kungani thoi ingda pangthogiba dope test ta fail oibadagi sahi marigi athingba thamle ana National Anti-Doping Agency nadana ngasi lagthokre Manipur ki weightlifter Sanjita Chanu Commonwealth Games ki champion oiba ngamkhrabane World Anti-Doping Agency WADA na athingba thamkhraba anabolic steroid prostanolone metabolite positive oirambadagi sahi marigi sanabagi athingba se magi mathakta thamkibane test adu mamang sahi ki September amadi October thada Gujarat pangthokkiba National Games ki manungda tawkibane Indian Weightlifting Federation IWF ki President Sahadev Yadav kasu hausik oriba phibam asigi matangda yamna kumna khanna nainare weightlifter Sanjita na dope test fail oiba asina maram oraga sahi marigi sanabagi athingba si thamkibani National Games ta Sanjita Chanu silver medal loba ngamkibani KG nifu kanifan kanglo ki manung da sanariba Mirabai Chanu na Glasgow Commonwealth Games 2014 da gold medal lawke masigi matung tarakpada gold coast ta pangthokiba English ngani taraga nifan ki edition dana KG yangai ga humdoi ki kanglub da sanaduna champion oiba ngamkibani Manipur ki weightlifter Sanjita Chanu da sirakliba maral sing maikai kya ki pendaba phongdok narakli test result asigi matang da weightlifter Sanjita na phongdokibada ayagi wanadi nadagi report matungina phanglepa result asi thajade Olympic amadi Asian Games qualified wanenabagi da akan bamong da training tawribani adubo ikang khanghaudana nadana sahi mari suspend tawrukpa asida angakpa poge lisingani taraga mathoigi Asian Championship da bronze medal loba ngamkhiba ga loinana dogi sayna ba amata yaudana lakhibani International Weightlifting Federation IWF na Englishingani taraga ni panda so anabolic steroid testosterone da positive boy haibagi matam khara athingba payuk natuna lakhibani aduba kona thangda hangna mai paglaga International Championship kaya da sarugya pa ngamlakpa ga loina dalepa kasigi medal kya purakpa ngamkhrabani haige accident da nupi ani yauna miyoi ahum sire Madhya Pradesh ki Satarpur district da ngasi thokiba lambi ki laibak thiba thodok abada nupi ani yauna punna miyoi ahum sikhiba ga loina na atoba mari amana pipam bluna sowankre ana police officer sina phongdorakli police ki report matungina tawdog asi ngasi ayu angan bada thokibane SUV amasung sedan car ama thomjinabada miyoi ahum adu sikhibani accident thokiba matam adu da SUV car adu da miyoi ahum tonglakhi aduga sedan car adu da punna miyoi mari tonglakibane madu da sedan car adu da tonglakhiba miyoi ahum sokpana maram oraga lekanaba ngamdana sikhibane tawdog adu da soklaba miyoi sing district hospital da pugatuna treatment sathari hairi tawdog asiga mari lenana Satarpur gi SP na phongdokibada soklaba miyoi mari adugi phibam luna leire victim bodiba miyoi sing asigi imung manung da pau piduna khangankhre laibak thiba tawdog asida leikhidaba miyoi hum gi haksa postmortem tawna bagi damak mari lena hospital da pugat khre haire aroibada content sing asigi markui ba pau khara asiba pau damjariba mari local news YouTube channel asidagi yangberiba punama padaga sari channel asida domda kanarabadi subscribe tawi business subscribe tawi romaloinana like and share to wasu kawi ka tupna magpo amakan na tagasari